ngarang moregi kana area longja village da central force amadi police na duty lakpada sangba yaroi haina Kuki singla thingduna irang horakhre loina na sajik tampak manakta Kuki singi mobda Addl.SP sandalgi gari su ama ata thokhre hari nakala maromdana ngarang Burmada Kuki zomegi military ama kapnabada sire hari nakala maromdana hais yangnom UIB school cycle subdivision Kangpopi district Manipur haina thaba school gi mamangda aphaba makagi khulai paiba Kuki sinna advanced Christmas thokhre PR government na gari action local ke habadu yangminarasi haina Kuki militant singna aphaba makagi khulai paiduna isai tharaga jagoi sabagi video social media singda circulate tonarakle October ahumbu kotuna separation day haina laothoktuna NS2 da pung tarane thogi shutdown tawgadawri thasagi ahumbu Kangpopi the best of a committee on tribal unity kotuna separation day haina laothorakpaga loinana numit asigi ayok pung taruk tagi nungthil pung taruk phawba pung tarane thogi oina national highway to Imphal Dimapur lambi paringda total shutdown tawgani haire hiramasugi matangda ngarang kotugi maikaidagi aiba zerol ama thorakhre zerol sida May 3 2023 dagi horakliba Kanglup Marshal gi Erang asi hojik sahi ahum phajilakadore haibaga loinana Erang asi gi teksak hanagi minister amasung Rajya Sabha gi MP na pugadabadi haina sumarar sirakle loinana Erang asi thorakpudagi tha khudingi ahum suba numit pu kotuna Erang asi gi manungda laikhidraba makhoigi miyoi singbu thona phaba amasung nungsiraba masin manaw singni haina ningsing thoram sing pangthoktuna laklei makoina Kuki zogi lambu non tribal furup singna khopsilakpadagi ngakthoknaba honarambani haire thasigi ahumda pangthokadoriba separation day gi thoramasina India lagakta Kuki zo furup ase mangjawnana masing yamba maitai furuptagi tongan tare haibasi amu hana ningsing halagani haibaga loinana thoramasi pangthoklingai manungda lalol etik mahai masing tambagi thabak thoram punamak thingjingani haire ragging the Manipur ge kom mahiroi ama Guwahati de laikhidre Guwahati North Eastern Regional Institute of Management Nairimda BBA tamliba Manipur dagi kom furup ki mahiroi ama institute asigi senior mahiroi singna ragging tawbada laikhidre agency gi pauna hai laikhidraba mahiroi adu Moirang dagi Joseph Khamthangsang Sarto kom apokpagi meng John Sarto kawi CCTV footage ki matungina mahana mayum dagi institute asida amu halakpa numit September 13 da institute asigi mahiroi nipan tararonna mahakpur ragging tawbadagi tamthin sohankhe hairiba thawdo ase social media da viral oirakhibane mahakpo Apollo Hospital da pukhalaba matung ICU da thamduna numit 18 ne laikanaраklaba matung haukhiba ningthokaba numita laikhidabane haire mahake aroiba mathau mangam pangthoknaba ponafam Moirang da pudringai mamangda mahake Hakchang Guwahati Medical College and Hospital da postmortem tawkhe thawdosida senaba mahiroi taruk police na phagatkhibaga loinana wahang pahong sathaduna atai senaba mahiroi sing phagatnaba thigatpagi akanba thabak sathari haire laikhidraba Joseph ki imung manungna mahiroi kharana sathakiba thong adubu kanna yaningdabaga loinana thawdo asina mapan state ki educational institution singda masa masu larik tamba thabada akiba pokhale maramasna asigumba thawdo matungda thuhandanaba thawdo asida senaba mahiroi singi mathakta akanba action launaba mari lenaba authority singda taksilakle Message maram oiduna ragging amasung campus violence ki matangda wahang kaya amu hana thorakhale maramasna ragging amadi campus violence thingnaba akanba thabak lokhatpa mathau tare hanuso pawsuna makha tarakle mahiroi singi waphambu Manipur lengak na karisu leitana laurakpa mahiroi khunaibu singnabani haina luptarukna phongdokhre mahiroi luptarukna Manipur lengakta matam pumbada haijaduna laklaba wafam se Manipur lengakna karisu leitana laurakpa haibase mahiroi khunaibu singnabani haina mahiroi luptaruk MSF Desam KSA Suk M samade atopa mahiroi lupna punna thadrokpa serolamana hairi mahiroi lup singa sina punna kuyek piduna thadrokpa serolamana hai mahiroi sinanga sige khunai asida lawriba thodang asi sing thaningai ne malemda sakhotpagi lamda saruk yaduna ahongba kaya purakpada mahiroi singi asawba mafam ama kalle ayat apan akitu jung leitana maning tamna mahiroi sangsingda mahai masing tamba haibase mahiroi singi hakne mahiroi sang amagi campus da pressure natraga yathang amagi makhada mahai masing tamduna tamhalabadi madugi campus adudagi afaba masak thokpa mahiroi kaidawnungda puthokpa ngamloi haukiba sahi
kaya marong ki mamangdagi mahiloisinggi campus security force thamjinduna mahiloisinggi mahimasing tambada akaiba kaya pikibagi wafamsu laikre ngasi phawba school college university gi campus security force thamjinduna mahimasingda ayada panpiba lefinaba mahiloisinggi puning wakhalda akiyakhang laitana mahimasing tamjage haiduna campus ki union singna so taknaduna lakpa khagnatana mahiroi lup tarukna mahiroi khunai gi damak mahiroi sangamadi hostel na singba singda ayada panpibidanaba haiduna Manipur lengakta wafam kaya thamduna lakhluba sigi mayokta khangna oirakliba pheba mase mahiroi khunai bu singna bani haina lawi mahiroi lup mangana thamjinba wafam de tunggi yumbi oirakadoriba mahiroi khunai kanse mahiroi sangda security force thamjinduna mahima singda ayada panpibagi thawang asi amuhana matungda thokhanbigano karigumba mahiroi khunai bu singna duna asigumba luzadaba thawang sing asi thokpa tarabade lup tarukna lumna lawbaga loinana taraina lawrakloi haina Manipur lengakta thamlakle employee amadi passenger singi DSA da ahum hengatpada union cabinet na ayaba pikre Prime Minister Narendra Modi na siyar lagduna ngarang pangthokiba union cabinet na central government gi makhada thabak tawriba employee amasung pensioner singi dearness allowance DA sada ahum hengatpada ayaba pikhibaga loinana anoba revised DA asi sahi asigi July amadagi chanaragani hairi central government gi khongthang asin leba asida leiriba central government gi makhada thabak tawriba employee amadi pensioner crore amaronda kanaba phanghalagani sahi ani khudingi industrial workers singi damak DA ga mari lenana calculate tauba consumer price index CPI data da yumpham oiraga recommendation torokpogi matungina DSA da ahum hengat na balengak na phireb lorokpani hairi sahi amagi January amasung July thada DSA device tawbani amaromda ngarang phangkiba union cabinet na laiba asida nauna kendra vidyalay yankhai ga taret hangdokpada ayaba pibaga loinana anoba school singase lakleba sahi mapan gi manungda mapung phana salaiba hauna basu warab lawkhe masigidamak school semgat sagan na bulpa crore lisingani ga songa marphu manga aduga school operate tawna balpa crore lisinga hunga sani humdraga taret punna lupa crore lisinga ga sani pan hom phuni thoi kai thoktuna thamle haide cabinet mi phamaduna gehugi minimum support price MSP quintal amada lupa samaga hompu hengatna ba ayaba pikhibaga loinana gehu quintal amagi mamal lupa lising aniga songa marphu manga oiraga ni haide loinana bande mataram isegi sahi samaga yankhai subagi thorom pangthokna basu cabinet na wareb lawkhre amarom da cabinet mi phamaduna bioresearch career program ge ahum suba phase paikhatna basu ayaba pikre ahum suba phase asigi makhada sahi taruk miyoi samri ga subna ama research tawbugi khudong saba phangangani asida punna lupa crore lising amaga songa sading tawgani haide microplastic ki saitheng atai lamdam singdugi Manipur na hena khudong tininga oi haina mahut ki director utamna phongdokhre microplastic na mioi bada pir be saitheng sing amato oina thengna haudrabadi tungi mirol da kari oirakani haibangam da phibam da leire atai lam singdugi Manipur na hena khudong tininga oi haina mahut ki director NG utamna phongdokhre wafama singarang Manipur Pollution Control Board MPCB amadi Center for Research of Environmental Development Treat ani puna khusamna duna singmairong da leiba class sector nation first campaign ge manung sanna pangthokiba nomagi oiba interaction program of stakeholders of waste management ge thoram da phongdokhibane tongan ba expert kiana ban of single use plastic item e-waste management amadi battery waste management bilamda khananai nagadaba thoram aduda mahut director ngangom utam Credit के President PS Arjabrata Environment and Climate Change के Director Dr. T. Brajakumar amadi MPCB के Member Secretary Dr. W. Rosan mathangsina Chief Guest President amadi Guest of Honor sing oina saruk yakhe thorong के manungsana waste management के matang do miyam da awareness piba My Bottle Bank haina mingthon bu short film amasu utke thorom adu saruk yaraduna mahut के Director ngangom utam na makhata na hai waste management के wafam asimiyam na hena khangnaraba amadi luna na iba pamnaba ngaktane adum hairiba thaba ase infrastructure matik sadriba awareness ki saruk watpa khangnatana sel yamna sangba thaba amasu oire asida natana miyamna nungaina sijinadiba posa amasu oiba maramna khongjang asida miyamna support toba watna leiri adubo aikoina sari thalibi jinjak singda yauriba microplastic singa sina miyoiba da kadai phawba sohale amade tungi mirol da kari oirakani haiba khangba ngamdre masida natana atopa lam singa yengnarubada nga marang kain saba lamdam ama oina Manipur asisu yamna khudong thininga oiba phibam da leire amarom da state asi tourism ki khudong saba kya leiba lamdam ama oina
lamdam asigi miyam amotpa mafam amada kanasu lainingde chawkholaba lamdam kiyada laiba miyosingna mahausagi phambakta pothaba pamlakle maramasina mahausagi oiba phibam singbu ngak senba amadi lu nana thamnaba miyam punna hona minasi haike Mera hau songbagi thoram hau ke basahi singdagi hena ningthina pangthok naba governor na pautak pikre thasigi tareta state ki thakta pangthok kadoriba mera hau songba thoronggi matangda organizing committee gi mihutsing yauna ras babanda governor Ajoy Kumar Balana share lauduna mi pham pangthok kibaga loinana hau ke basahi singdagi handakna hena ningthina pangthok naba governor na mari lenaba officer singda pautak pikre mera hau songba thoram basi ningthau palingedagi hauna pangthok tuna laklaba Manipur gi sing amasung tamda khundaminariba phuruk Kudimaki marakta nungsi sanabagi asatpa mari ama semliba kumhai amani yamna unique oiba kumhai asida lamdam asigi yellow phurup singi miyosing marakta pot lanaduna amadi nat ki jagoi isai pangthok pinaduna nungsi sanabagi asatpa mari ama semlibane handak sahigi oina su senglaba kanglada pangthok kadoriba thoram asida sing amasung taunggilu singba kiyana punna saruk yaminagani Governor Ajoy Kumar Balana siya lauduna pangthok kiba mifam aduda thoram asida saruk yaba lakadaba singi transportation gi arrangement Pam chapam na singba ningthina siam saduna asoi angam thohandana mai pa na pangthok na bagi matang da kupna khanakhe handak sahi gi ona thorama se hauke ba sahi singdagi hena ningthina amade singlem na pangthok na busu governor na officer singda direction pk me phamadada Rajya Sabha ke MP su oiba ningthau Sanajau bolai semba Chief Secretary Dr. Punit Kumar Goyal Commissioner Home Ashok Kumar amade atai senior officers sing su sarugya ke hairi Bisnupur ambush matung khulai paiba singna security force target torpo yabagi oithopa laibana security agency singi section tharang hengal hankre hairi thasigi taramapan da Bisnupur district ki manung chanba nambo sabalekai mapagi tidim lambida khulai paiba singna Imphal lagi Bisnupur tamna haitharakiba 33 Assam Rifles kangbu amada ambush tawduna JCO ama yauna zawan ani hatkhre aduga mangana sokhankhiba thodok aduna security force da yamna sauna threat ama pire loinana makhata na khulai paiba singna security force da ambush torpo yabagi oithopa leibana security agency singna section thorang singkan khanhan kre hairi security establishment gi source matung ene India ga thangnariba Bangladesh ta Sheikh Hasina gi government sing tharuba matung da radical Islamic party amasung organization singi activity ase yamna hengalakle loinana Bangladesh ta gi north east ki state singi manung hanjin ba mafam sing da ain kaina yamlaba khusu khulai sing thajilakpagi thawong sing leptre loinana Indian security force na haiba khulai sing adu leptana phagatpagi thawong kya susa thare Pakistan amasung Bangladesh leba anigi marakta government to government amasung people to people channel gi khuthangda masigi network sing ase hena pakthok chawthorakpana India gi security da hena nungnangba ama oihale source asina makhata na hairibana Bangladesh the best of Islamic singi terrorist group ama oiriba Huzi amasung Ansar Bangla gi Pakistan da base tawba ISI ga direct contact amasung communication gi thaba asil leptana hengalakle hairiba lan holum sing asigi maikai dagi su hana dagi hauna India gi Siliguri Chicken Neck ase thadat kani haina warning tawusu laikhrabani sahi asigi July thada NIA na Bangladesh lomdagi thajilakhiba nongmai amasung nongmai marusing UPDF ki cadre sing da supply tawba Mizoram da base tawba mioi manga phaduna makoi gi mathakta BNS amasung UAP Act yauna tonga tonga Act singi makhada case lokhatpa laikhrabane Bangladesh lomdagi ain kaina khulai sing thajilakpa siga mari lenana India gi maikai dagi su regular security review meeting leptana pangthok le Bangladesh amasung Myanmar da hojik oidaba phibam masina India gi eastern state sing da piriba akiba si yamna serious oiba issue amani oirakliba phibam masida central amasung state intelligence agency singi maikai dagi security agency singi maikai dagi Manipur yauna north east region asida akanba miyang sangduna thabak paikhatpa haure Bangladesh da base tawba terror outfit singi maikai dagi Assam amasung Tripura da geopolitical amasung demographic region maram oiraga makhogi base ase expand tawna bohanabagi thawong kaya sigi matang da su security na akanba miyang sangduna mathau taba thabak sing paikhatpa haukre hairi